พี่อุเซนมันผมไม่อยากจะลาเลยนะแต่กรีบุกมาตั้งอะไรงานตัวบินเลยฉันมาพี่อุเซนกรีบุกมาตั้งอะไรงานตัวบินเลยฉันมาป้าสวยบ้าพี่อุเซนกรีบอลป้าสวยบ้าพี่อุเซนกรีบอลone-sided over report one-sided over report ไม่ได้มีน้ำมูลนะสินะ report bias over view second report bias over view second report one-sided over view second report ไม่ได้มูลนะวันนั้นนะ view second report อามุกเราห้องนั้นอิร่านสิมึงไม่สู้ที่ view second report ไม่ได้มีอะไรนะเราเนี่ยนะบอกเลยว่า view second report one-sided over view second report bias over view ngasi aham makuda manipur university da tamjari ba mahiroi singna praja mayam ni wafam da wafam amtang tamjari madudi kaino hai kanda People's Union for Civil Liberation presents to the report of the Independent People's Tribunal on the going ethnic conflict in Manipur hariba August ki date 20 2025 ta phong iba research ki sigumba yamna reputed oiba sigumba research ki journal amada hadak tho iba conflict asida base leiba mongda one-sided oiba mongda piba report ase ngasi mahiroi kunaina yabanga moi amadi accept taude haijabaduni maramdi akhoi sida yariba report si kaino hai kanda Manipur ki Iran ki matangda PUCL na phone kiba report ado yamna bias oiba aduga one-sided oiba report amani aduga loine na report asige phongdoli wafam sing ado munna naina ba matungda PUCL haiba body ase cookie centric oiba aduga sin cookie narco terrorist singi separatist movement da asoba mateng pangba body amani haina lawi aduda natana lairiba community ani sibu amabuna yamna report to lana iba akhoi sida tampakta leramba cookie singna sakhiba wafambuna akhoina forcefully khuna tanmani haiba aduga singda leramba maitai singna tampakta halakpana makoina lift tawdagini masana yanina sakhiuni haibana singba wafam singa se haiba one-sided oiba sigi report se akhona accept tawba sungam ngamoi aduga loinana PUCL la thamliba report aduda akhogi majority na minority oiba community singda open naibani haibase 53% oiba majority na haiba 53% ase language ta base tawba maitai khakta nate tampakta maitai lon ngang libase maitai pangal singsu maitai lon ngangi asigi oiba vote oiba asigi apunba percentage to 53% ase isigumba yamna lanba base labor report ase koi accept tawba ngamoi aduna maram oirakanda ngasi Manipur University da tamliba mahiroi khudingmak amadi university sigi fraternity khudingmak na ngasi report ase mayamanga akhoi hoji mai thajare amata accept tawba sugam ngamoi bias oiba PUCL ki report bias oiba PUCL ki report bias oiba PUCL ki report PUCL la mari mi anda la le aina PUCL la mari mi anda la le aina PUCL ki report chin ko ki na ko terrorist kuna ki report PUCL la report ki matang lenga tumin le chanba PUCL ki report ki matang lenga tumin le chanba